ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯁꯣꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 38 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯅꯪꯗ ꯅꯠꯇꯦꯀꯣ, ꯑꯩ ꯐꯥꯎꯕꯗ ꯉꯔꯥꯡꯁꯦ ꯁꯤꯔꯝꯗꯧꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯁꯅꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ "ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯊꯥꯈꯤꯕ ꯄꯣꯠꯇꯨ ꯂꯧꯊꯣꯛꯂꯒ ꯂꯥꯏꯍꯟ ꯇꯧꯔꯛꯂꯤꯕꯅꯤꯀꯣ꯫ ꯑꯗꯨꯅꯅꯦ ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯑꯣꯏꯅ ꯑꯃꯥꯏꯕ ꯌꯥꯎꯅ ꯂꯥꯛꯅꯒꯗꯧꯔꯤꯕꯅꯤ", ꯍꯥꯏꯔꯛꯂꯤ꯫ ꯑꯉꯧꯁꯅꯥꯅ "ꯍꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ, ꯂꯥꯛꯅꯒꯗꯕꯅꯤ", ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ "ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯉꯧꯁꯅꯥ, ꯅꯪꯁꯨ ꯌꯥꯎꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦꯅꯦ? ꯌꯥꯔꯒꯗꯤ ꯉꯁꯤꯁꯤꯃ ꯏꯄꯥꯒꯤ ꯌꯨꯝꯁꯤꯗ ꯑꯍꯤꯡ ꯍꯦꯛꯇ ꯂꯦꯛꯊꯣꯛꯂꯣꯗꯅ", ꯍꯥꯏꯔꯤ꯫ ꯑꯉꯧꯁꯅꯥꯁꯨ "ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡꯁꯤꯃ ꯂꯦꯛꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯐꯖꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯛꯅꯒꯗꯕꯅꯤ, ꯌꯥꯔꯒꯗꯤ ꯊꯋꯥꯏ ꯐꯥꯎꯕꯗ ꯂꯧꯒꯗꯕꯅꯤ", ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯑꯉꯧꯁꯅꯥꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯧꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯈꯣꯏꯁꯨ ꯃꯍꯩꯗ ꯐꯖꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅꯅꯦ ꯑꯍꯥꯟꯕꯗ ꯃꯈꯣꯏꯕꯨ ꯐꯖꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯑꯗꯨꯁꯨ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯁꯜꯂꯕ ꯃꯇꯨꯡꯗ ꯂꯧꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯄꯣꯠ ꯈꯔꯁꯨ ꯂꯥꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯏꯕꯥꯅꯤ ꯊꯕꯛ ꯈꯔ ꯇꯧꯁꯤ ꯂꯥꯛꯑꯣ", ꯍꯥꯏꯔꯤ꯫ ꯑꯉꯧꯁꯅꯥꯁꯨ "ꯍꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ", ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯈꯔꯕꯨ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯍꯣꯔꯦꯟ ꯇꯧꯒꯗꯕ ꯊꯕꯛꯇꯨꯒꯤ ꯄꯣꯠꯂꯝ ꯈꯔꯕꯨ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔ, ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯂꯥꯛꯄ ꯑꯃꯗꯤ ꯑꯉꯧꯁꯅꯥ ꯃꯕꯥꯅꯤꯁꯨ ꯆꯥꯛ ꯉꯟꯅ ꯆꯥꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯦ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨ ꯇꯨꯝꯂꯦ ꯈꯪꯂꯛꯄꯗ ꯑꯃꯥꯏꯕ ꯗꯣꯖꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ ꯑꯃꯥꯏꯕ, ꯅꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯅꯁꯨꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯅꯗꯨꯅ ꯂꯩꯔꯦ", ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ "ꯐꯔꯦ, ꯏꯕꯥꯅꯤꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏꯅꯒ ꯍꯟꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤꯁꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ", ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯌꯦꯅꯈꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯨꯃꯣꯔ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ, ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯂꯥꯛꯄ ꯑꯉꯧꯁꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯊꯥꯔꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄꯅ "ꯑꯉꯧꯁꯅꯥ, ꯅꯪꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯒꯠꯂꯤꯕ ꯃꯩꯁꯦ ꯃꯨꯠꯇꯅꯕ ꯁꯦꯟꯅꯔꯛꯀꯗꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯈꯣꯏꯗ ꯄꯣꯠ ꯑꯃ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨꯗ ꯄꯥꯟꯕꯨ ꯄꯥꯟꯈ꯭ꯔꯕ ꯃꯌꯥꯗꯒꯤ ꯏ ꯐꯥꯎꯕ ꯑꯣꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥ ꯈꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯒꯦꯀꯣ", ꯍꯥꯏꯔꯤ꯫ ꯑꯉꯧꯁꯅꯥꯁꯨ "ꯍꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ, ꯍꯧꯅꯕ ꯇꯧꯔꯁꯤ", ꯍꯥꯏꯔꯤ꯫ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯗꯣꯖꯣꯔꯒ ꯊꯣꯏꯕꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯈꯣꯏꯅ ꯃꯩ ꯍꯧꯒꯠꯂꯤꯕꯁꯤꯗꯤ ꯆꯨꯝꯅꯒꯤ ꯂꯩꯕꯥꯛꯇꯒ ꯍꯧꯒꯠꯄ ꯅꯠꯇꯦ, ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯈꯣꯏꯔꯨ ꯑꯃꯗꯤ ꯎꯆꯥꯟ ꯀꯌꯥ ꯑꯃ ꯌꯥꯎꯗꯨꯅ ꯍꯧꯒꯠꯂꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ
ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 38 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 32 ꯁꯨꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫